Hello everyone. Today G ꯆꯠꯂꯨꯒꯦ ꯃꯨꯛꯕꯥꯡꯗꯣ ꯃꯇꯝ ꯈꯔ ꯇꯧꯔꯦ ꯇꯧꯔꯛꯇꯕ ꯍꯥꯏꯁꯦ ꯀꯩꯅꯣꯗꯤ ꯇꯧꯔꯛꯀꯦ G ꯃꯅꯨꯡꯗ ꯇꯧꯔꯛꯑꯒꯦ ꯑꯗꯣ ꯃꯊꯪ ꯃꯇꯦꯛ ꯃꯐꯝ ꯑꯦꯌꯥꯔꯄꯣꯔꯠꯇꯤ ꯌꯧꯔꯦ ꯑꯗꯣ ꯃꯊꯪ ꯃꯇꯦꯛ ꯎꯠꯂꯛꯀꯦ ꯀꯥꯏ ꯋꯥꯠꯂꯤ ꯑꯩꯅ ꯇꯣꯡꯒꯗꯕ ꯁꯣꯄꯔꯗꯣ ꯁꯤ ꯂꯩꯔꯦ ꯃꯥꯏ ꯔꯥꯏꯠ ꯍꯥꯏꯇꯥꯔꯦ ꯑꯁ ꯑꯩꯒꯤ ꯔꯥꯏꯠꯅꯤ ꯁꯤꯅ ꯅꯨꯄꯤ ꯁꯤꯅ ꯑꯩꯈꯣꯏ ꯃꯥꯁꯨ ꯎꯗꯦ ꯁꯤ ꯃꯝ ꯆꯠꯂꯅꯤ ꯅꯣ ꯚꯤꯗꯤꯑꯣꯒ꯭ꯔꯥꯐꯤ ꯍꯥꯏꯕ ꯑꯩ ꯅꯝꯗꯦ ꯄꯪꯈꯥꯁꯨ ꯌꯧꯅꯗꯦ ꯍꯦꯂꯤꯀꯣꯞꯇꯔꯒꯤ ꯄꯪꯈꯥ ꯆꯥꯎꯋꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯌꯧꯔꯦ ꯇꯣꯡꯉ ꯂꯥꯛꯑꯦ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯕꯨꯗꯤ ꯗꯥꯁꯅꯥ ꯃꯁꯛ ꯑꯝꯇ ꯌꯦꯡꯁꯤ ꯗꯥꯁꯅꯥ ꯃꯁꯛ ꯑꯝꯇ ꯌꯦꯡꯁꯤ ꯇꯪ ꯂꯥꯛꯄꯁꯤꯗ ꯍꯦꯔꯣꯅꯦ ꯁꯤ ꯃꯨꯛꯕꯥꯡ ꯇꯧꯃꯤꯟꯅꯈꯤꯕꯗꯨꯅꯤ ꯌꯦꯡꯉꯣ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯌꯦꯡꯉꯣ ꯌꯧꯔꯦ ꯑꯩꯗꯤ ꯍꯧꯖꯤꯛꯀꯤꯗꯨ ꯇꯧꯔꯒ ꯅꯦ ꯑꯩꯈꯣꯏ ꯌꯧꯔꯦ ꯑꯩꯈꯣꯏ ꯅꯦꯅꯦ ꯃꯁꯛꯁꯦ ꯌꯦꯡꯉꯣ ꯅꯦꯅꯦ ꯍꯥꯏꯐꯦꯠ ꯌꯦꯡꯉꯣꯅꯦ ꯚ꯭ꯂꯣꯛꯇ ꯍꯥꯞꯇꯣꯏꯅꯦ ꯑꯩꯈꯣꯏ ꯅꯦꯅꯦ ꯁꯤꯅ ꯐꯖꯩ ꯌꯥꯝ ꯊꯤ ꯐꯖꯩꯗ ꯅꯦꯅꯦꯅ ꯏꯐ ꯐꯖꯩ ꯖꯤꯗ ꯑꯩꯅ ꯑꯩ ꯈꯪꯕ꯭ꯔꯣ ꯑꯩ ꯈꯪꯗꯕ ꯑꯁ ꯑꯉꯥꯡ ꯑꯩ ꯈꯪꯗ꯭ꯔꯦ ꯇꯧꯔꯤ ꯑꯩꯈꯣꯏ ꯍꯦꯔꯣꯅꯤ ꯑꯃ ꯂꯥꯛꯈ꯭ꯔꯦ ꯍꯦꯔꯣꯅꯤꯗ ꯍꯥꯏ ꯇꯧꯔꯣꯅꯦ ꯀꯃꯂꯥꯅꯤꯀꯣ فꯖꯩ ꯋꯥꯎ ꯆꯦꯁ ꯂꯥꯛꯑꯦ ꯌꯥꯗꯦꯀꯣ
Prime Minister อะไร Prime Minister แล้วจะ Home Minister ด้วยมั้ง Home Minister Chief Minister แซ่อิว้าวภาษาเกอร์ngasi di jadi kisi saba ya ai saba hok terage ai ne apo kam je no ma sudum noman graba skoto la toเขาบ้านแบบนี้เนี่ยไปจะทำก็จะสิเดียวก็ให้ไม่ได้เกี่ยงตานะไม่เพิ่มมาจะแบบแล้วก็เชื่อมตรงนั้นว่างานเพราะว่าเขาจะไปอย่างไร 我这边菜两盆，上周买的。那要不要我们让老板？要啥？我你们啥？用啥菜？